Mayam Bahamuk to the Kali Rivin Taranok Cherry. Masi, Mayang from the Kudol Tamzagatoriba, movie singing Mamina, Operation Velentine. Movies to the Tudo Hindoda Sakamla Kibasing Marakta, Varun Taste, Manusi Chiller Asina Chingmani. Movie see true story based on movie money. I with the 2019 the Tokiba Pulwama Etekta based on movie Amasuari Bani. Funny way of the Wari Siliba Hobjaklagi, Wari Siliba Matam the Karigumba, so Kivalan Kivayabutargasu, Mayamna, Napina Homasisam. Movie Sigi Hope in the Equina, Jammu and Kashmir Haribalam Masibu Ubufangi, Masida Equina, Airborne Warning and Control System Gi Unit Asi Ubufangi, Ibidi Mapam Maduda, Aquina Paiba Plane Amada, Air Control Labasi Ubufangi, Masida Fighter Jet Cameron so, Training Logdra Living Mongasi Equina Way, Masigi Mission Asibu Control Toribana, Wing Commander Ahana, Eva Gil Haribana Peace in a Tawi. Mahomadra Pai River Plain Singaduna, Makoina, Kaligumba, Yam Tada the activity Amaway, Hividi, Mapam Maduda, Truck Cameron Kulai, Yampu, the Chatpagi Mongasi Ubufangi, Tasin Habumatan the Masiki Trucka City, Pakistan Armina Sijina Kidraba Truck Natani, Tobudu Masiki Truckasi, Karigida Mukta, Amuk people Haduna, Makoina Chingatuna Lake, Mahomadra Makoi, Commander Laktuna, Masiki Jagasi, Karaman Hadunhangi, Mansirani Hadunhari, Masiki Jagasi, the Equi trekking the Ribbon Haduna, Ahana Hare. Mahomadra Pakistan Gi Air Force Paidru Levigi Mongasi Ubugi the Mukta, Makoina Mapam Maduda, Kari Lagi Haduna, Tijan Bachatani, Kumna Yangshalum Matandadi, Plain Singadudi, Masigi, Convoy Singers who protect on the Bidamta, Mapam Madra Pai Beni Habasi, Makoina Kangmangami, Madu Commander Dunare, Masigi, Plain Singasi, Mapam Musida, Lafam Tokti Hadunari, Madrugi Makoina Kangmangam Livasi, Lagliba Singasi, Pakistan Arminati, Aduga Makoi Singasi, Pakistan Armina support Pajanatawe Amasung. Pakistan Air Force na so support pidi habsi makoina khangmangam ki Mahomadra Indian plane kya manu paishalakpi mongodra makoisu Pauloina pinaki somla kanri commander na makoina porkliba khulai singasi ka hena yami maramadra masi Pakistan Army na soidana pirakpo rangan hadana makoi kana naina ki masi pausi intelligence pirusu hadana yamna thuna ahana buthaki Mahomadra Pakistan Army ge commander tu so khulai singadubo Mahomadra leriba terrorist singadura loina sinaki terrorist singadura makoina pikiba khulai singasi Yam Masing Tingam Drava Kulang Tani, Apa Bomb Top Cameron to Yauribani, Mahomaduna Makoina, Suicide Bomber Cameron to train Taudunale, Suicide Bomber Singer the game Makoina, Suicide Bomber and Ikanke, Makoya Nisibu Makoina, Tabak Amapi, Piri Tabasi, Pulwama, take Tonobitamuta, Makoy was Sam Sakibani. Aha, there the Pasina, Jawan Singer to Bohana without the Makoin Haiki, Amazon, Basir had the Pasina, Nehru Bohana without Harry, Nehru Harvesi Carino Havesi, Mayam Corners of Kamirakani. Tiny Yijahola Nehru to Maktinate, Modriti, terrorist Ridraduna Hare, Ayanu Alpumatamana Koya home, Kashmir Rom the Chakatami, Aduga, Amatu Swen Masuyaru Hadun Hare, Aduga Koibo, Nongsani in relate in Hadun Hare, Nongsa Haribasi, take an Amatanate, Pakistan Army General Aduni, Modri terrorist Ridradun Hare, Tabosita Unavita Mukta, Pakistan Army Quida, Kuchukulai, Amusung Bomb, Cameron Piraklibani, Amusung Pashami Amsutadaribani, Karigum Tabo Machao, Taragadi, Makoina, Sumna Tadarway. Maramudra Tabagacho Wagani, India gi Mangakatalabani Hadunare, India gi Mangakatapapasi, Jammu Kashmir Dubuni, Maduridi, terrorist singer the so Ningtijana, Train Toke, Masigi Matunga Queen Wufang Livasi, Srinagar de Leva, Yarvesta, Ahana Musum Makiti Madutunglaki, Maduridi, Makoyi, Commander Duna, Ahana Dare, DRDO, Hibidi, Defense Research and Development Organization, Amusung Fail, Final Assembly Line, Hibidi Masi Helicopter Department. Makoy Kulaya Masari, Sari Bukulaya in a Taragerasi, but under Koitantana Duna destroyed the Wangami Hadun Hare, Masida Topa suppose get to Dona Tarkarawidi, Maramadura, Masiki taste on the Vedamuta Nang, Kashmir training Amatogatavni, Adogamasi, Gualia the Ginang home base again Shingadavani Hadun Hare, Mission Nasibu lead Togatava, Misagasina, Wing Commander, Arjun Rudadevna, Wagini Hadun Hare, Wahiluta Matamda, Ahana Tangdi Ngakjana Ki, Masida Koina Arjuna, Jet Amatawagi Mongasi, Wafangi. Maduda Ahana Mahaki Commander Dura Karigino Arjun Hadun Hare, Madura Commander Duna Kari Lere Kari problem Lere Hadun Hare, Madura Ahana so Karisulate Hadun Mahaki Commander Dura Kumjaki, Karigidamukta Ahana Ngakchana Kibano Havigi Wapamasi, Mayam Kona Kambirakani, Madugi Mahaki Pisharadun Hare, Azukangi Madudi, Pilot Karati, Senabayam the Wai Habasi, Maramudra Mahaki TSC Madang Sida Logdribin Hadun Hare, Tonjadra Drub Haribino Pasilai, Mahagasi. Hindustan Aeronautics the Guinea Hydra,
ध्रुवका अहानागसी ममांग तक उनख्रबनी तौबदबु मखोई कमांडर अदुना सखंग मखंग नबैदमुक्ता हाइबा मतमदा मखोई नि ममांग तक उनख्रे हादुना रे करम कांदा उनरिबनो हादुना हंगपु मतमदा प्रोजेक्ट ब्रजदा उनखिबनी हादुना रे प्रोजेक्ट ब्रज की मतांग असी मयन वरी से असमसम तारकपु मतमदा ग्यान ताबिरकनी मधुरगी ध्रुवना अहानादा फाइल मपी फाइल असी वेपन की मतांगदा आइबदी प्लेन सिनरिबा खुलाई सिगी मतांगदा यावरिबा फाइल नि मधुरगी अहानादा मधुगी फाइल अदु अमुते यंबियो हादुना ध्रुव नारे ममा तक अहाना अमसुंग ध्रुव की मरक्ता वरी खरदे लै वरी से प्रोजेक्ट ब्रज की मतांगदने वरी से मयामना मखा ताबदा खमिरकनी मसिगी मतुंग अहाना सु फाइल अदु लौरतुना असुमसुम थोले असुमसुम थोलपु मतमदा ध्रुवना तानरक्तुना फाइल अमा अहानादा खुसिनकी ध्रुवना अहानादा हरे फाइल असी अदोमना ग्वालियर चटपा मतमदा विंग कमांडर अर्जुन सिनाबियु हादुना हरे फाइल अदु हंदोक्तुना अहानाना येंगबा मतमदादी फाइल अदु प्रोजेक्ट ब्रज की मतांगदा ओइदुना लेरमी प्रोजेक्ट बजरा सिदा यावरिबासी अर्जुन ने अहाना ने कबीर हरिब नुपा अमसु यावरी मसी वरी मयामना कोना खमिरकनी मदि ध्रुवना रे प्रोजेक्ट ब्रज असि हौजिकती लेपख्रे तबुतबु अइना करिगुमा खरग थिजिन खोजिन तबु मतमदा मसी सिंग असि फंखिबनी मरमदुना मसिगी रिपोर्ट सिंग असि सार अर्जुन तंबियु हादुना हरे फाइल अदु उबा मतमदा अहाना सु सावक्तुना महाना ध्रुव तु सावदुना हरे प्रोजेक्ट असि मरम अमा लेबगी थिजिन खिबन नत्रा अदुगा नखोइना मसिबु अमुहना हंदोना होनरिबिसे करिगिनो वहाइदु ता मतमदा ध्रुवना मसी एखोइना होनबा नतिनी माकी पोस्टिंग असि ग्वालियर द हेक तौखिबदगी प्रोजेक्ट ब्रज की मतांगदा महावा अमथा ngang हादुना हरे सिन असि प्रोजेक्ट ब्रज की मतांगदा लाई काश्मीर दा 28 मार्च 2007 दा प्रोजेक्ट ब्रज असि तौखि प्रोजेक्ट ब्रज तौबा मतमदा मखोइगी प्लेन असि लैमाइदगी समनगी 20 मीटर्स की मथक्ता थौदुरिबनी मसिदा प्लेन असि 20 मीटर्स की मथक्ता थौतारगदी येंगनबगी रेडार सिंगना मखोइगी प्लेन असि बु ट्रैक तौबा ngamde येंगनबगी रेडारना मखोइगी प्लेन असि ट्रैक तौबा ngamlibasi समनदगी 50 मीटर्स की मथक्ता लैबा प्लेन सिंग असि बु ट्रैक तौबा ngamani मरमदुना करिगुंबा 50 मीटर्स की मखादा 20 मीटर्स दा प्लेन असि थौतारगदी येंगनबगी रेडार सिंगना मखोइगी प्लेन असि बु ट्रैक तौबा ngamdabida येंगनबगी लमदुदा लोन चंगबा यादुरिबनि हादुना मखोइना ट्रेनिंग असि तौखिबनी मखोइना ट्रेनिंग अदु तौबा मतमदा असमसम मखादा प्लेन अदु थौदरे प्रोजेक्ट ब्रजदा अर्जुन की को पायलट असि कबीरना ओइकी प्लेन अदु मखादा थौदरकपदगिदी 20 मीटर्स दा प्लेन अदु सुमसम थरकपा मतमदा चिंग अमा लाकपदगिदी प्लेन अदु हाइगटपा यादबदगी मखोइ प्लेन अदुदगी इजेक्ट तौबा ताखि हाबदी चोंथोरकपा ताखि प्लेन अदुदगी मखोइ नि चोंथोरकि मखोइ नि चोंथोरकपा मतमदा यामना तमथिनसु सोखि अमसुंग प्लेन अदुसु क्रैश तौखि मसिगी मतुंग सेन असि अर्जुन सु महाकि ममंगदा प्रोजेक्ट ब्रज अदुबो उदुना महा खंगौ हौगलक पाइबदु ओइकि महाकि मसादा दाके अमरुम सुताब उइ मरमदि प्रोजेक्ट ब्रज अदुदा महा यामथिनसु सोखिबनी ग्वालियर लेबा एयर फोर्स स्टेशन अदुदा यस्ना कोड नेमना एनवेल ओइ महाना मफम अदुर लेबा पायलट सिंग अदु ट्रेनिंग पिदुन लै महानारे मिराज 2000 असिना पाइबा ngamba asi 59000 फीट नि हाइतुना हरे मसि मतौ करमना खंबा ngamlibano करिगुंबा मसी खंगे हाइतरगदी प्लेन सिंग असि बु टेस्ट तौबा मचंगी अनो अनोबा इक्विपमेंट लाकपसिंग अनो अनोबा प्लेन लाकपसिंग खुदिमक सिंग असि एयर फोर्स लोइना टेस्ट तौबा चंगी मरम मदुना प्लेन सिंग असि बु टेस्ट तौबा कांगु सिंग असि बु टेस्ट पायलट ऑफ इंडियन एयर फोर्स हाइना खंगनै हाइदुना हरे मदुरगिदी मफम मदुरा विंग कमांडर अर्जुन रुद्रदेव सुलाई मतौ उसुमना अर्जुन सु एयरपोर्ट एंट्री तौई माउना एयरपोर्ट योरपो मतमदा महाना जेट अमा उबम मतमदा जेट अदुगी मनातु चंगछलदुना प्लेन अदुबु नांदुना लै तसेना हाइबा मतमदा महाग प्रोजेक्ट ब्रजदगी मतम खरा पथादुना लैखिबनी मफम मदुरा अर्जुन की ममानब सिंग अदु लै ममानब सिंग अदु नंग मदुगी प्लेन अदु पाइगनो मदुगी प्लेन अदु पाइगा नन करिगुंबा हेक पाइरु तारगदी नातै चादब थौदो हेरा थोई हाइदुन हाइरे मदुरगिदी अर्जुन सु फागी तौदना नखोइ कतौ लागलिबनो मफम सी पाइलट खतगी हाइदुन हाइरे आबिदी मखोई ममानब सिंग अदुदी अनमना को पायलट ओइबनी मदुर ममानब सिंग अदुना फागी तौदना नंगदी हबजी पायलट सु ओइदना हाइदुना मखोइ नि उनरमी मदुरगिदी मखोइ अहुमसु वरी असमसम सानदुना लै यस्ति कदाइ लेख्रे हाइदुना हंगी यस्ति मथक्ता प्लेन पाइरिबनी हाइदुना हाइरे तबुदबु यस्ना प्लेन पाइरपा मतमदा महाकी प्लेन अदु माल फंक्शन ओइकी हाइबदी यारखिदे महाकी प्लेन अदु मफम अदुदा क्रॉस लैंडिंग तौबा ताखि मतौ उसुना महाकी प्लेन अदुसु मफम अदुदा क्रॉस लैंडिंग तौखि क्रॉस लैंडिंग तौबा मतमदा मफम अदुदा कनामत चंगछनखिदे मदुरगिदी अर्जुन सु ममांग तक्ता महाकी ममानबा कबीर अदु महाना कनबा ngamjahudabdu निसिंगकपदगी महाना महाकी मरुब यस अदुबु कन्नबगी तमक्ता क्रॉस तौरबा प्लेन अदुगी मनाक्ता चंचले बेस अदुगी कमांडर अदुनदी महाना चंचनबदु थिंगु हाइदु लावी तौबदबु मफम मदुरा कनामतना महापु कनबिनबा लैतबदगिदी अर्जुन सु मफम मदुरा चंचलदुना यसपु कन्नबा होनै महाना कॉकपिट अदुबु हांगतोई
plane adudagi tarakliba thawsing adu mai chakliba plane adugi manakta yoksilakki tawi mafam adura mahakna yes pu chingthoklaba honai tawbadabu mahak mathandana yes chingthokpa ngamkide mafam adura fire service ki mi kyamarumsu plane adubu mai muthanabagi damakta thomjalai mafam adura mahakna tawribadu mathanda tawba ngamaktabadagi mahakki marupsing adusu mahakki manakta laktuna yes pu kanba yaukhi asum tawduna makhoina yes ki thawaibu kanjaki Yasu stretcher amada hiptuna leiki mafam madura lakliba Air Force ki doctor amada maha ngauki tasing harba matamda yasasi haujisu pakang weribani maram maduna Arjuna nangina thwai aina kallabanina mathang nangna aigi kangadabni haituna mahana yasta haire maduragidi commander aduna mahaki order adu follow tawdi haibagi damakta Arjun bu mahaki kaadura kausanki nangna karigi damaktuna aikogi order indribasi nangi damen kari kawe haituna haire madura Arjun Rudradev kawe haituna haire Wahai ruta matamda commander aduna legend harise nangoi batare ni haduna hare nang nangina thwai du karimta ki daba makai aigi order follow tawdribatu karigino haduna hare madura Arjuna masidagi hena sathi ba thawdok kyamanam thokrabani haduna mahana commander aduna hare kari thawdokno ni haduna harakpa matamda mahana project bridge gi matangda pale wahai ruta matamda commander aduna mahaki file du hangtoktuna yengi maduragi commander aduna plane bu 50 feet thawwa sidi yam apanggi thabakni haduna hare Wahiluta matamda Arjuna 50 feet nati 20 feet ni haiduna hare Arjun ki wahai aduna commander aduni ngakpana khamthenki madi commander aduna hare nang hinglibasi yamna ngakningai waribani haiduna hare madurgi Arjuna hare ai masidagi hena jat thiraba thawdok kyamarapsu survive tawkhrabani haiduna hare maduda commander aduna kaviri survive tawkhidina haiduna hare aibidi mahak mathwai mangkhre haiduna harakpani wahiluta matamda Arjun ki sakpham ado khango hongba haibdo waiki Mato usumna mahaki commander aduna mahapu plane painabagi order pire haibidi mahaki suspension gi mata modulation ki mahapu suspend tawkhibai maramasi mahna yamna reckless oina plane adu thawduna mahaki co-pilot adugi mathwai du mahna businmani haiduna mahapu suspend tawkhibani Srinagar hariba lamasitara mama macha asi lai yonduna thongjin amadagi thongjin amada asum lakpani madudagi macha nupi aduna thongjin am hangluba matamdadi terrorist kya ga loinana Suicide bomber ani dusu mafam madu thenaki mato udu bomatamda mama aduna agi channel pichidi angani ngapi waduna machan pidu mafam madurigi pakana puduna chatki masi makada wasinda aikoin uba fanglibasi terrorist singaduna RDX bomb kya amarom ben anida hapsan bagi mong asi aikoin uba fangi somna kandana Arjuna mahaki pilot singadabu training pidun lay mahon haire cadet amabu pilot ama oibata chahi manga changi tabu Misal mana pilot amabu harpa matamda second manga haktani changi basi madurgi Arjuna makatare Pakistan Air Force ki yamna sathiba khulai haitaragadi makogi long range missile singasini makogi missile singasigi yamna special oi haitaragadi makoina target amata miss tawkhidri karigumana koina Pakistan Air Force ka mayona bataragadi masina khwaidagi sathiba oiduribani madurgi Arjuna re masigi missile singasi karigumba nakogi plane adugi malingda koitan tanana leibataragadi nakoi kali tawguni haiduna Mahana mahagi pilot singaduna hangi madudagi mafam madura leba pilot na mahogalaktuna hare kariguma missile singaduna ekoi butanarak pataragadi last moment da plane adu flip tawduna missile adu buthaidokani haiduna hare madudagi mafam madura leba mi singatusu noki amasung Arjuna nangi idea sidi yamna fajari ne kadaidagi bulagli ba idea no haiduna hangi madura pilot aduna movie singla tawna bodura haibani haiduna hare madurgi Arjuna hare kariguma nangi plane gi speed ase Mach 1 oitaragadi missile gi speed asina Mach 4 oiduribani aibdi nangondagi saruk ahum henduribani madum tawtaragadi nangna matau karamna missile adudagi thaidokuna chatturibano missile aduna han thomokpana hangani missile singdi mamai lethokpa matamda 50G leiba ngami tawbudu plane amna leiba ngambasidi sunmadagi 9G khatani miyoibana tawbunga mangamdaba khaiduna leibani tawbudu missile gidi ngamdaba leitabani ahangba atiyada kariguma nakoina paiba taragadi missile aduna nakoibu koitan tanaraduna nakoibu target tawkhini loi thugaikini madura pilot aduna hare karigumba aikoina plane asi yamna nemna thawtaragadi makoi radar singaduna aikoibu thibanga moi haduna hare haibidi karigumba 50 gi makhada thawtaragadi 20 meters above thawtaragadi aikogi plane singasi kanamtana thibanga moi haduna hare wahai ruta matamda mamang thaki project bridge gi wafam adu Arjun suning changai Tanjaduna mafam adura ahana lai amasung madu oithoktabani haiduna hare madugi thaba adu aikoina mamangda test tawkhrabani madugi thawdodura aikoigi yamna fakraba pilot amasu mathwai mangkhre aduga pilot amasu mathwai mangge tawbudagi kalhori bani haiduna hare mauna harakliba wafam singasi Arjun da yaiduna harakbani Arjun su mafam madudagi tumina dumak tholei
Masum toduna yasne Arjunne ahanane makhoi gari thoroduna mayum tamna lakne madura yasna ahana da plane kamdauge haiduna hangi plane gi matang aside nangwanda bhamkham thokpani ne nang hingduna remi bisini na khwaidanga ibsi haiduna haire kasu tawbu case nati da haiduna yasna mangwanda khumi yamna pikpa class ni da haiduna haire wahai ruta matamda Arjunna akhoi punsidadi haibidi air warrior akhoi punsidadi masugumba thodu asi tatna thokpani haiduna haire madagidi ahana na mukarem naraduna haire maduna oitarabani ne yamna aphawbo air warrior nangna atiyada legedi leitadana makhada paperwork chuduna leribasi haiduna haire wahai ruta matamda ahana amasung yasna mangwana noksan birami maduragidi Arjun haire paperwork ki thaba asiri loireda hayengdagidi aigi masa sing adu phanglani aisu plane thobo phangladabani haiduna haire hayeng aigi mission ama lei haiduna mahana ahana da haire maduragidi ahana na haire nangi assessment adu kanana tawraduna nangbu plane amu pibiribno haiduna haire madura madugi darka thodokbo oideda aigumada bu kanana namthaba ngamdribno atiyada bu oiro lebakta bu oiro haidun haire wahai ruta matamda ahana na ai nangi report tabu matamda aina masigi wafam sing asi hagi ko haduna fagi tawle wahai ruta matamda makhoisu pakatpana loina khi asum tawduna ahana bu quarter da thenjan birami amasung ahana na kumthagi ba matamda natai putai jada ba thabak sing asi ka haina tawgano karigumbana khoina plane am thobo pam taragadi haiduna masu mafam maduri chatki yasna wafam sing adu Arjunda masigi wafam asidi engonda haramba mande nangonda haramba male haduna phagi tawlaki mato usumna ahana bo mafam maduda thadaramlaga Arjun su yas thin bazatki yas thilamlapa matungda Arjun ahana gi quarter duralai quarter dura ahana gi manakta mahak tumin changai ahana na irujari babadu maduda mahak sangshele tasena harba matamda ahana amasung Arjun asi matai manau oiduna leirambagi mawng asi aikhoina masigi sin matang asida khangba ngamki makoi ani asum leminaringe wari sanaringe tanjadura ahana na Arjun gi makuta sopadu ukhi masi kadori bano haiduna hangba matamda ligli na yakhibani haiduna hare wahiduta matamda ahana na nang asengba ngambada natana oidaba ngambusu haiti haiduna hare nangi sunguma na taichada bistan kya sing asina aibu pakhalali haiduna ahana na hare madurgi Arjunna nangna aibu radar yengduna leitaragadi aingwanda bu karibu thokani haiduna hare aina khwadi ki khiba haitaragadi nakhogi napana aikhoi ni bu phakibaduni haiduna hare asum tawduna mawang thaki makhoigi punsi edu nishingba hore haibidi leisha pakhang goningai matamda makoi ni na tomlukhiba romancing amasung nungsi wari sing adu flashback oina aikhoida asum uhanki asum tawduna aikoina Rudra Kabir amasung ahana makoi hum luna tinakhibagi mawng asi aikoina uba phangki madugi sin asida aikoina project makoi ani plane dagi paithokkhibagi mawng adu su aikoina uba phangi present day da aikoina uba phanglibasi makoigi air force ki party ma tawduna lei party mafam aduda ahana Arjun amasung yasu lai mafam aduda gazal saktuna leibagi mawng adu uba matamta yasna yamna hainadi haiduna mamanaba sing adu hare mafam aduna masang matau phajaba nupi amasu counter adu phamduna drinks kara thakuna leibagi mawng adu uba matamda yasu mahaki chance phangle haiduna mauna nupi dagi manata changchiraga hawjale nang asi air force ki officer amagi macha nupi oramdau male mafam asira sum koi balaglibra kolibra haiduna makoi ni wari sum sane tanjadra nupi aduna nangdi yamna khangina karamna khangliba jano haiduna mauna yasta hare yasu nupi adu impress tawna bai dawta asum phaja wahai kya manum sum hairingai tanjaduna mafam aduna parot ama lagdaduna squadron leader haiduna kaure madudagi yasnang amtangai kho haiduna hare nangonda nati squadron leader amachidani haiduna hare tasing harba matamda nupi adu squadron leader oiduna lerami matawuda yasu mathanda chopcha bhaibdu waiki masigi wafam masi kanamta da haidokanu haiduna masu ikai tawduna mahana Arjun gi manakta latuna Arjun da hare madigi mafam aduda Arjun gi commander haibidi mahapu training pikhiba officer adu salai officer aduna makhogi anauba AOC haibidi mayung mantre unahanki mayung mantre ge mahaka mawang thakta unakre haiduna mayung mantre nare madurigi commander aduna mahagasi yamna phaba yamna haisingba paloni haiduna hare training matamda su mahagasi yamna haikibani adu mahar trok pathabak se natedi yamna sadabni ekhoi matha yamna sabani haiduna hare wahairuta matamda makoi anova commander mayang matre nare hoine momang thakta su mahana yasna plane crash to matamda mahak chinsel aduna yes pu kana bhona bani karigumba plane adu poharak taragadi mahak soidana siramgadabni mahak thawai si mahana karimta khanjadi aduna hare mafam aduda rescue tawlaba mi kya marum su lairibani tawbudu mahana chinsel duna tawribadu nata yamna sada wafamni aduna hare
Waising adu somna kandadi ahana na su loina taduna lei mamang takta mahang sokhi badu glass na sokhi bani haiduna hajan badu aseng basi karino haibasi mahaki nupi duna khangai lambi de lapa matamda ahana na mangona yamna sawaduna nangi na kurasi glass na sokhi bani haidani haiduna hare wahaidu da matamda Arjuna ai lankre ai nangona hajin khibani haiduna hare Madri halala hare kala lama helo baga kala lama hekta tawri basi kamai tawri bano mafam madura emergency team salari bani aduga accident achawam tholaga nangna karimta tujung de bide lai basi kariginu haiduna ahana na Arjuna chere khagasu niyom niti inba tamu haiduna hare nangdi mai da dum chong thandori bani nangna su yamna khudong thiba taningli basi kariginu haiduna hare wahaidu ta matamda Arjuna adui taragadi yasa sibu aikhoina dumak chiangadra haiduna mahana hana da hare tholiba thodosing asida ina nakanda lebaga adumak yengduna legadra aina ya first join tawrkliba si aigi marupsing asibu aigi mimangda sumak sinabra haiduna hangai mandrugi di Arjuna re masigi matangda ibu ngapigani hoi ena nangwanda oidaba ngakhi tawbutabu masi aina phatabu wakalga loina nangwanda oidaba ngakhi banati haiduna mahana mahaki nupidu hare mandrugi hanana hare nangi wakalona si yamna fai maramaduna nangi wakalona sidane aina yamna kiribasi haiduna mahana mahaki nupa Arjuna hare masum tawdana ahana su mamang taki sinnaman nisingai sin asida project brajagi matungda maki mawanaba Kabir amasung Arjuna du sokladuna makhoi hospital adura laikanaki hospital adura sumasum laikanaba matamda Kabir di hospital adugi doctor singa adura kanbangam kide tawbutabu Arjun budi kanjabangam hawi mafam adura dhrup lai dhrupna aina di mamang takta masigi plane sida asoiba lebra haiduna check tokibani thoidokpa asoiba lekhide haiduna mahana ahana dhare wahai luta matamda ahana so hojik masigi matangda wai sanakumsi Kabir su sire amasung Arjun su sibra changbra khangdri haiduna mahana dhrupta chairaduna dhrupu tanthoki asum thoduna Arjun amasung mahaki napi do yumda halakpa matamda makhoi ni wali mata sanakhide ahana su mamang thaki Kabir amasung makhoi hongkamina ba photo do yengjaduna ahing adu roshankhi Srinagar da February tang 13 2019 da terrorist leader adu laktuna makhoi ni da waki toki ani sinaki waki toki ani sida pau phong si hadana makhoina waki toki tu pi khibani masigi matung nupa ani duso pen amam thawraduna makhoi pulwara tamna chatkhi sona gandana ahana na Arjun da nangi flight plan sida leire hadana Arjun da sinaki amusung Arjun bo ningthina paina bidong ta hare Arjun su kariguma nangna radar do leitaragadi aingonda karibu thokani haramdana mahaksu mafam aduragi chatkhi matu wasum todana ahana su mahaki control room adur lai amusung Arjun amusung Anvil su flight adu paikhi pairiba flight asi makhoi ani khaktani 5000 meter yawra paikhalu haiduna order pirakhi asum toduna makhoi su training adu horkhi makhoina Kashmir da laiba target amabu bomb thadana baidamakta order sing adu pirakhi Arjun amasung yas makhoi ani plane adu asum payo lakpa matamda weather gi phibam asi yamna fatti haiduna hare aibidi mafam adu lachintana kam thengna thaba haibido oikhi mafam adu lachin tharabanina visibility ki chang asi yamna hanthaki marumaduna makhoi training adu tokthona baidamakta control room dagi ahana na hare tawbutabu Arjuna aikhoina pairiba aikhoina tawriba training sing asi masuguma phibam sing asi mayongna bangamna baidamakta pairibani haiduna hare amasung mahak training adu makha tana tawki haiduna mahak so Kashmir tamna plane adu paikhi makhoina pairakliba plane asi Gwalior dagi pairakpani asum Kashmir yokslakpa matamda mafam aduda lairiba target adu makhoina bomb tawraga thugaikhi madrugide makhoi mission adu so complete oiri haiduna makhoi halo haiduna ahana na Arjun dhare asomna kandana suicide bomber sing aduna van sing adu thawraduna army convoy amagi manakta lai terrorist makogaduna mathakta jet paikibagi mong adu matamda Pakistan da phone tawraduna general da makhoi mating pangna baidamta plane khar tharo haiduna mahon general da haiki van ani asi amadi army na phaki amadi phabangamde upamadura Pakistan ki fighter plane kharso pachalai pasharatliba plane asi India de attack to balaklibani haiduna Arjun khanki maramadura Arjun fighter plane adubo engage to haiduna hare Pakistan ki fighter plane aduna Arjun amusung yaspusu target toki habiti makhoi ki target adu lok toki Arjun makhoina mafam masir laklibasi attack to balaklibani haiduna mahana control room da haiki convoy aduna somasum lakpu matamda mafam aduna leriba security amada mamasakta ukiba angang aduna laipi maduda security duso mafam aduna santri talibanina angang aduda yamna munna unsan bhaibdo oikide matawudura angang adusu paibagi mong aduda security adusu nokcha bhaibdo oiki mafam aduna thorokliba gari ku thawasi yamna kanna thawai haduna makhoi yamna chingnaki asum toduna gari edu haigalaktuna army convoy aduda gari edu pokhaiki amasung mafam aduna leriba
army sing amasung nakanda leriba mi kya marumsu loin hat paibu so oike angang adu kanbai damakta security aduna su angang adu gi mamang da lepki mafam aduda bomb pokhairakpa do Arjun amasung yasna oke tasin harba matamda Pakistan gi fighter plane sing adu lakliba do mathukta paidno leriba Arjun amasung yas ki wakal choithokna wa habiti mind divert tawna bai damata mafam adu lakhibani makoina mafam adu plan togi basidi mafam adu lakliba Indian army gi convoy adu attack tawba sini Arjun adi ahana da makoi bu engage tawi haduna hare tawbudabu kariguma nangna makoi bu engage tawba taragadi India amusu Pakistan gi marakta lan thokani haduna hare marum madura engage tawbu yaro haduna ahana na thingi madura Arjuna makoina tawriba si mafam ase attack tawba laklibani haduna hare ahana na magi mi sing adura Pakistan gi plane sing asi mafam aduga kiyam lamnai haduna hare madura magi mi sing aduna misal kapapunati makoi mafam asidagi yamna lamna lei makoi range oidi haduna hare Arjuna di makoina mafam asida parakliba si ekoi mind divert tawna bani makoi chu masigi plan asida yawri bani makoi wo engage tawgi haduna mahangna ahana na haiba wahi sing adu amata tadabida Pakistan gi fighter plane adubu koita tana bahawre ahana na di karigumba India na lan si hawruba taragadi pibamba machara roi haduna Arjun bo hanjan thingi madrugi di Arjun su mahaki misal adubu active ohenke ahana na Arjun bo asum thingbadagi ngamluktabadagi di mafam aduda makoi commander du lagladuna Arjun bo makoi da engage to walep na bai damakta laurdun hare mato ududagi di Arjun su mahaki plane adu mamai leiduna sokliba mafam ayudi bomb pokhariba mafam aduda live fit yangalo haduna ahana na hare asum tawduna mahakso mafam adura laktuna pokhariba jaga adugi live fit sing adu ule warisi asengwa wari hoibanina mamang takta TV ki pawda lakhiba photo video kya sing adu su aikoina movie sida uba fangi masida India gi prime minister na aikoi gi pulwara hariba lam masida terrorist ne attack torokpadagi mi kyamarum sikre amasung aikoi gi jawan kyamarum gi mathoi mangkhre aduna mayam du lokthoktura le maram aduna aikoi tumina leiro haduna mahana India da leba miyam prajada mahana haike somna kandana Pakistan gi prime minister aduna India na aikoi da badram siri bani maram aduna karigumba India na aikoi da sum badram si bataragade aikoi chu tumina leiro karigumba India na attack torok taragade aikoi chu hallaga attack toguni haduna hare adugo masigi daita se India na pugoda bani haduna Pakistan gi prime minister aduna hare somna kandana India da leba force khodiba khaibadi Army, Air Force, amasung Navy sing masiga loinana rosu tholiba thodo ase achamba thodo nate masigi thodo sigi matungda makata thodo kya manamsu tholakini habagi pawphongi haduna rogi chebaduna hare amasung makoina planning tori basi mission Nehru haduna hari masigi mission Nehru habasi kari wari puno habasi de khangdi haduna makoi wari sanaduna leki somla kandana Pakistan da so Pakistan Air Force ne Pakistan gi general ne amasung Pakistan gi Navy ga wari sanaduna le aikoina handak phangdiba mai pakpasidi icham chamba mai pakpanati tawbudabu masigi mai pakpase phangle haduna aikoina tumini leithokpati achumbo oiroi aikoi gi nungda leriba plan asi makoina khanggiba taragadi pibamba macharo haduna hare wairuta matamda army chebaduna hare makoina koina seliba plan asi khanglakpa matamdadi aikoina India asi pungtoi toina thugairadabani haduna hare madurgi India gi force na khanari base Pakistan la tawriba thabaga sida munni yingsingadabani haduna makoi wali sanadura leke amasung Pakistan gi army chebaduna hare Bawalpur hare balam masida aikoina plane amakhatang thabai mohota plane tara thajingadabani haduna hare amasung madudagi India gi force amata Pakistan changhalakpa yaro haduna su hare janamudana aikoina uba fangli base makoi commanding officer ne Arjun ne ahana ne makoi hom pamina duna lebai mohong si uba fangki masida ahana da commander aduna nakoina numit adu tawkhibadu karino haduna hangi akoi pilot anina Pakistan attack tawbu changli basena karigino haduna hangi madura ahana na hare akoi order di yam clear oin habani rudada mafam adura changduna attack tawbano haduna tawbudabu mahana madu yadabida akoi order adu follow tawdabida mahana mafam adura changkhibani ahana su matu oitaragasu mahaki mawadu professional aduna kanbangam jakhide Arjun su ahana da munni yingjakhi madi commander aduna hare mafam adura Pakistan gi plane su leribadudi madura ahana na hare mafam adura leriba plane sing aduga blast tawriba jaga aduga akoina distance on matamda mafam adu yamna lamne makoina attack tawpgi range adudi yamna labna lei haduna hare makoi si khudong thiningai oidi haduna hare wahairuta matamda commander aduna sawaduna karigumba makoi si khudong thiningai oidi taragadi nangna makoi bo attack tawnabai dangta changchaluribadu karigiro haduna hangi madi Arjuna hare akoina khoi wakal bu phadana baidamta afaba wakal khaladuna khoi wakal singa sibu themjai tawbudabu adom su khamgani madudi makoina attack tawrokliba do makoina plan amaga loina tawribani karigumba akoina pulwara da chaliba convoy adu yengchinduna senaduna leiba taragadi
ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯗꯥꯏꯚꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯖꯦꯠ ꯊꯥꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯥꯁ ꯇꯧꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯔꯖꯨꯟ ꯍꯥꯏꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯗꯨꯗ ꯍꯪꯉꯛꯏ ꯃꯗꯨꯒꯤ ꯑꯔꯖꯨꯟ ꯍꯥꯏꯔꯦ ꯑꯗꯣꯝꯅ ꯑꯦꯀꯥꯗꯃꯤꯗ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯨ ꯑꯃ ꯍꯦꯛ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯀꯤꯗꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯒꯗꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤꯗꯅ ꯇꯦꯔꯣꯔꯤꯁ ꯑꯃ ꯂꯥꯛꯇꯨꯅ ꯀꯤꯂꯣ 100ꯒꯤ RDX ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ 90 ꯍꯥꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇꯁꯨ ꯇꯧꯕ ꯉꯝꯍꯧꯗꯦ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯩꯈꯣꯏꯗ ꯄꯥꯋꯔ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯨꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯠ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯔꯖꯨꯟ ꯃꯁꯤꯒꯤ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯃꯤ ꯍꯥꯠꯅꯕ ꯅꯠꯇꯦ ꯃꯤ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯍꯧꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯕ ꯐꯥꯎꯕ ꯉꯝꯍꯧꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏꯗ ꯐꯪꯂꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯂꯃꯟ ꯈꯨꯝꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯃꯟ ꯈꯨꯝꯅꯔꯝ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯤꯡꯉꯣꯏ ꯁꯨꯞꯅꯇꯒꯤ ꯕꯣꯔꯗꯔ ꯈꯛꯇ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯧꯅꯥ ꯐꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯤ ꯅꯦꯅꯥ ꯇꯥꯅ ꯈꯟꯊꯕ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯅꯪꯒꯤ ꯃꯊꯛꯇ ꯑꯩꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯐꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯁ ꯂꯩꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯒꯦꯅ ꯇꯧꯔꯨꯕꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯤꯒꯗꯕꯅꯤ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯅꯪꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯆꯠꯂꯒ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯤꯔꯨꯒꯗꯕꯅꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯟꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯤꯡ ꯀꯃꯥꯟꯗꯔ ꯑꯔꯖꯨꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯍꯦꯡꯒꯔ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯍꯦꯡꯒꯔ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯗ꯭ꯔꯨꯞ ꯊꯦꯡꯅꯈꯤ ꯗ꯭ꯔꯨꯞ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯦꯗꯥꯝꯗ ꯐꯥꯏꯜ ꯑꯃ ꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯣꯝꯗ ꯄꯤꯕꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯔꯝꯕ ꯐꯥꯏꯜꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯄ꯭ꯔꯣꯖꯦꯛ ꯕ꯭ꯔꯖ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯈꯠꯈꯤꯗꯕꯒꯤ ꯃꯔꯝ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯇꯥꯡꯅꯣ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯃꯗꯨꯒꯤ ꯐꯥꯏꯜ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗ꯭ꯔꯨꯞꯇ ꯍꯪꯕ ꯃꯇꯝꯗ ꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯣꯝꯅ ꯌꯥꯝꯅ ꯅꯦꯝꯅ ꯄꯥꯏꯕ ꯃꯇꯝꯗ ꯖꯦꯠꯀꯤ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔ ꯑꯗꯨꯅ ꯑꯗꯣꯝꯕꯨ ꯃꯊꯛꯇ ꯄꯥꯏꯈꯠꯄꯗꯒꯤ ꯊꯤꯡꯉꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁꯔꯅꯗꯤ ꯑꯗꯣꯝ ꯑꯁꯤ ꯃꯈꯥꯗ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯟꯈꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔꯅ ꯊꯤꯡꯂꯕꯅꯤꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯊꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯅꯦꯝꯅ ꯄꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯨꯞꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯑꯃꯨꯛꯇ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ